BJP की डबल इंजन लेंगाक स्टीयरिंग फेल ओइरे डबल इंजन ओइरबसु पार्ट याद्रबदी सिंदोक मथौ ताई हाइना क्वाइरमन इमा कैथल जॉइंट कोऑर्डिनेटिंग कमिटी की कन्वीनर इमा लाइस्ट्रम मैमना फोंदोरकली वाफम असे मणिपुर हौजिक थोकलिबा इरांग असे लोइसनबा लेंगाकना करिसु तौबा ngамदना लेरिबा अमदि मैतै सिंगिदमकता लेप्तना लाउरिबा मेसोर थौनाउजम की मथकता मराल क्या सिजिंदुना सथरगलिबा थवोंग सिंग यानिंगदबा उटपोइना गसे क्वाइरमन इमा कैथल मयाइदा पांगथोकिबा मिफम अमदा महांगना फोंदोकिबने मेसोर थौनाउजमदा लीगल नोटिस थारकपा यानिंगदे गो बैक असम राइफल्स हाइबना चिंगबा प्ले कार्ड क्या सिजिनदुना सथकिबा मिफम अदुदा इमा लाइस्ट्रम मैमना मखाताना हाई इरांग असिनेम थरे अतुबदा तंगदुलैताबा हंजिलकलगनी हाइना लाउरंबा लेंगाक अदु कदाइदा लेख्रबगे Garang Assembly mifam pangthok tringai kukina lau suzabam yoida nomai kapsinduna misimina kya thogaliba se lengaki kari aronba agenda leibage kukina nomai kapsilakpa matamda state force amadi village volunteer singna khud hanba yaroi hairiba se kukila lahoba singna kapadade kari so haiba ngamdabra amaromda irang asiga mari lainana kukinupi ani phi thongdana khongoi nei haibagi dama मियोय क्या फारगा मैतै नुपी गैंग रेफ तौखिबा दुबुना एक्शन अमता लौखटपा ngamdaba karigino hainaso mahakna hangki mama maben mabungokpa mai thada halaiba makok nungai taba mayam se punchal lakanda sauning mangradara angang singduna mapi marong khara lakthoga tas kamdawi noi nai khoi do ot nai hibado haibagi ngahtang chinguba du dadi pha pundana National Security Act pan bani khang de kari kari ek pala bano khang dra su pan ba aruba palaga phabi re ngasi ai khoi gi victim oi ba ai khoi gi nupi ama ijat manghali ba sa kuki na asa manghali ba sigi kuki sing de kari gi phabi da bano kuki phadri ba se India government na noina tawbang hoi de yai atai maitai sing na tawba ya de haiba order ama leiraga de Home Minister amde Prime Minister amadi Manipur ki semna ai boy na imai ben sida khudak ta sino sinari ba potu ki matung na koi chap chana stand tawraga madu ki warep lauraga koi thabak chathara ke adu natraga di Assam Rifle na hairi ba mioi singde phani haradi Manipur parja la ke ase yelhumi singsina Assam Rifle handokro madi ode pada ba tauba khwai de na dangerous oi ba army ki rule ngak taba adu gumba mini haiba se Manipur Prajala kaya sina haidaba legte aba Amaromda AR na Mehesorda siragliba maralgi matangda paladuna mahakna makatana hai irang asida kuki signa aranba wafam kya sandogliba do sengdokpa oina Mehesor thongnauzamna irang asigi achumba wafam thambane mahakna phongdokliba kudigmak leibak miyamna yaba miyamgi oiba wafam ngaktani me ahumdagi haurakliba irang asida AR Singh Mayokta Libak Miyamna Mediada Amadi Pauche Singda Lepalaitana Fongdoknari AR na makoigi izat sogale haina siriba maralasi Miyamdani Miyamna AR gi mathakta siriba maral Singh asigi chap chaba proof amasung evidence lay Mehesor gi mathakta AR na sirakliba maralasi yabangamloi mahaki mathakta sir tharakliba legal notice kudakta handokadabani Karigumba handoktrabadi lamdamasigi ima singna British ki mayokta sangsin kiba kongjang adumak changsin duna Manipuragi Assam Rifles tanthokani haina memana makatana phongdoki ngasi Manipur da Assam Rifle na ai khoi da miot minai tauriba ngoina kuki gi michang changye haiba cha fake to fake leiraba praman leiraba adugumba possible karamai tawdana adugumba Assam Rifle gi officer duna khanghoudri no uhoudri no angang sida arrest tawaina phari ba poche mana khudakta withdraw tawjo natragade koi nupi miyam na madi pakholo ne thabani nupi miyam na magi mathakta ai ko su law court legal suit tawani magi mina torture tawriba aduga irai laina ai khoi gi state force na sange na kuki militant singa kapna re sange haiba matamda Assam Rifle na lambien da phaijal laga koi Manipur police pu changhanda dana ikai piru khungal libado maduma uhogda bara Nakal Amaromda Committee asigi ko convener YEB Aimana hai irang asigi matangda assembly mifam pangthoktuna miyamgi oiba waref khara lawgani haina thamluba thajaba pumba lengak asina manghanle ngarang pham kiba mifam adude tandana nganbagum ngan kiba mifam ne masina takpade lengak asi miyamgi lengak oidre aduna Manipurda lengak leibagi mathau tadre miyamna leibak asi ngakcharage haina mahana makataki ngarang tauni na Manipur ki paja miang ki thamoi da ning law na assembly da kai har ka da kai do ko de nei ba ki solution ye por ka da na khalu ba do tandan nang hatang ngala mga pit mut ki ba do adu ki style da
ꯃꯌꯥꯝꯁꯤꯗ ꯃꯣꯏꯅ ꯎꯠ ꯆꯩꯔꯝꯕꯗꯣ ꯊꯃꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯕꯤꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯂꯨꯁꯟꯁꯦ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯦꯗꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯀꯩꯅꯣꯁꯦ ꯊꯥꯗꯣꯛꯄꯤꯔꯣ ꯕꯖꯥꯔ ꯃꯤꯌꯥꯝꯅ ꯉꯥꯛꯆꯔꯒꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯂꯩꯕꯥꯛ ꯉꯥꯛꯆꯔꯒꯦ ꯃꯅꯤꯄꯨꯔꯤ ꯏꯃꯥꯁꯦ ꯑꯩꯈꯣꯏꯅ ꯉꯥꯛꯆꯔꯒꯦ ꯊꯥꯗꯣꯛꯄꯤꯔꯣ ꯒꯣꯔꯃꯦꯟꯒꯤ ꯇꯧꯔꯤꯕ ꯄꯣꯂꯤꯁꯤꯁꯦ ꯑꯩꯈꯣꯏ ꯁꯨꯡꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯆꯥꯏ ꯊꯃꯣꯏꯗ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯃꯅꯤꯄꯨꯔ ꯕꯖꯥꯔ ꯃꯤꯌꯥꯝꯁꯦ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯉꯁꯤ ꯃꯤꯀꯞ ꯊꯣꯛꯑꯁꯤ